Malemgi oina khwaidagi farba sniper Ukraine gi land yauksinkhre. Malemgi oina khwaidagi farba sniper walina Ukraine da songnariba lan asida Russia gi lanmiga lanthengnaba sayol asigi anganba sarukta thungkhre haina official report amagi matungin na phongdokle. Hauzik Russia amadi Ukraine gi marakta songnariba lan ase taptharakpagi khudam changdam uba phangba leite. Wali hairiba West sniper ase Royal Canadian 22 suba regiment ke veteran amane. Ukraine gi President Volodymyr Zelensky na Malemgi atay atopa laibakta laiba miyoy singna Russia gi mayokta lanthengnaba foreigner singbu baton tawkhibane. Sniper walina yumsa kaisa numitta Ukraine da thunglakiba numit nini gi matam asida Russia gi lanmi tarukti hatkre. Sniper wali asi Malemgi oina khwaidagi phabana best sniper amane. Maramdi mahakna nongmada miyoy nifugi chang phawbada kaptuna hatpa ngami haire. Nakala maromda good sniper amana nongmada changchetta mi mangadagi taruk phawbadi hatle. Adubu grade 1 amanadi miyoy taretagi tara phawbagi changda hatpa ngame. Hauzik masagi chahi nifu suraba French Canadian scientist asinadi Afghanistan ge warda ing 2009 amadi 2011 phawbagi matamda anirak hanna lan Yaokhre haire. Mahakna Ukraine da lan songnaba lakliba se mahaki machanupa pokpagi matam sayol ama phagadawribane. February 13 da Russia na Ukraine da landasin khraba matung asida refugee crisis mayoknabaga loinana Ukraine gi civilian sa kaya lanjena khre adubu Ukraine de Russia gi lan milising taragani thoi gi mathakta hatpa ngamle haina claim tawribane. Marak asida Ukraine gi maikaidagi phongdok libana Belarus da laiba hospital gi mokta Russia gi lan mi ge patha pumtharaba asi bhaksang sing paiduna leire haire. Sniper walinde Ukraine da Russia gi lanthengnabada mateng pangningba pokpadagi lakhibani haire. Russia na nuclear blackmail tawnaba pambai ani thire Ukraine da tainana bahonare. Russia na nuclear blackmail tawnaba pambai ani thire animakta Ukraine da tainana bahonari haina Ukraine gi top intelligence official amana phongdokre. Russia na pambai ani khanari haibagi pau phanglei ahanbagi aduna radioactive umang yamna chawna mai tharaga khudakta radioactive laisil thadok handuna nungsitna puba maikai da salhankiba aduga atopa mana nuclear storage da bomb kapsinba asini haina Ukraine gi defense intelligence ke sip Kirilo Budanov na phongdokhe Russia na tawge khaliba pambai animakta madugi phalde chap managani amasung Russia na madu Ukraine da sunglai leitaba adubu makoina charge tawnaba neo-nazi da tainana bahonari haina Budanov na haike. Russia na nuclear blackmail tawribase handaki asina ahanba nate haina mahakna haike. Ukraine gi Zaporizhia nuclear plant da bomb kapsilakpa amasung changyengi oiba nuclear reactor lairiba Kharkiv Institute of Physics and Technology dasu missile kapsilakpagi thokdok thokre makoina tawribase kihanana bahonabane. Russian leader singna makoige yamna thuna khudum chansinanaba plan adu fail oire haiba khangbadagi nuclear blackmail oina tawnaba honarakli haina Budanov na haike. Russian leader singna makoigi apamba matungina khongthang ama hekta lakhotpada makoigi thoksiladu nuclear terrorism oigane. Maduna Europe amasung Russia ni makta akaiba pigani amasung Belarus amade Ukraine na khwaidagi hena phibam sokani haina Budanov na makata akhe. Maraksida hokiba tang marida Russian forces na khudum chansinkraba Zaporizhia nuclear plant adu Russian state nuclear company Rosatom na paisinkhre haire. Military Civil Administration gi mihut ni haiba sing laktuna nuclear plant yangsinbagi thabak paisinkhre. Plan adu hauzik Ukraine gi makhada leitre adubu Rosatom station oire haina makoina management ta haiki haina Ukraine gi state nuclear company Energo atom gi sip Petro Kotin na social media da phongdokhe. Lamdam adu Russia gi oire maramaduna plan ase Rosatom gi order matungina operate tawgani haina mihut sing aduna haiki haire. Mamangda lakhiba report sing the Russian nuclear energy enterprise sa kaya operate tawriba Rosatom asi Ukraine gi plan asi khudum chanbada yaukhi haire. Russian forces na khudum chankraba Chernobyl nuclear plant gi matang dasu maphamduda radioactive waste amasung sizinaraba loiraba nuclear fuel kaya lairi haina Kotin na haike. Theory gi oina di masigi nuclear masak singse sizinaduna karigumba ama hekta tawba yai leak oidana ba masung environment ta soktanaba mawongda thambane adubu Russia na tawgi haina khallabade makoina bomb pokhayandu thugairaga lamdam sinba thungna radioactive thadokpa yai. Madu nungsinna humba maikeida pukhigani haina Kotin na haike. Makoina madum tawge khallabade makoigi oinasu suicide tawbaga chap managani haina mahakna haike.
Biden na haktengnaba NATO Russia khut thoknabana World War III thokhanggani haina warning tawkhre. Russian forces singna Ukraine gi konung kip tamna hena naksilakhiba city singi civilian area singda attack torkhibada US amasung European Union na Kremlin gi mathakta economic ki chairak piba ngarang dagi hena hengat hankhre. Malemgi ahum suba lanjaw ama thogalakpa yai haibagi akiba laibadagi NATO member nataba Ukraine da haktengnana military na khut thingjinbagi khongthang ama thingnaba US amasung masigi chatminariba ally singna Kremlin gi mathakta economic ki sapu pithanabagi ahenba khongthang sing laukthokre. US amasung masigi ally singna Russia ga lainaba mahusagi lalol itiki mari sing kagthatlagani haina US president na irai numitta phongdokre amasung Russia gi vodka diamond sing amasung seafood ke import singda athingba ama laukthokre. US na Russia amasung Belarus ta US ki luxury goods sing export tawbadasu thinglagane. Hauzik Ukraine gi khathangba hithangpham city Mariupol da oiriba phibam sathina lusinkhre. Mafam adugi official singna ngarang phongdorokpada Russia na mafam adu numit 12 ni langoi chanduna thamlakhibada miyoi lising amaga chamnga hena sikre haiki. Maraksida Russia na Ukraine da chemical weapon sing siznarakpa tarabade makoina yamna haksinba mamal ama pigani haina US ki Joe Biden ngarang wasakre. Adubu World War III ama thokhananaba Moscow da kaihauba tawdanabasu mahakna wasakhe. Russia na Ukraine amasung United States pu biological amasung chemical weapon sing sai haina maral sirakre. Adubu madu makoina conflict asida adugumba khulai sing adu sizinaramba yabagi mawong adu uthokpani haina Biden na haikre. Nongsup ki atai laibak singumna United States nasu anti-aircraft anti-tank missile singumba khulai singge $1 million kaya Ukraine da thare. Madugi mathakta intelligence pithok pisin tawnare. Ukraine gi miyamna laibak asigi mathakta no fly zone ama thamnaba amasung Ukraine sawatuna lan thengnaba yawbiranaba fana kanna haijaduna su Ukraine da US forcing na lan thengnaba yawroi haina amuka hanna Biden na haikhe. Ukraine da Russia gi mayokta ikoina lan ama thengnaroi. NATO amasung Russia gi marakta hakthengnana muknabana World War III thohalakpa yai. Madu aikoina thingnanaba soidanamak honagadaba amani haina US president aduna haikhe. US na China ngamkhaida India da khulai piduna sogotkane. United States na China ga tainaba line of actual control LOC paringda India na mathau taba amasung equipment amasung atai hiram sing piduna India da makhata na sogotkani haina Washington amasung New Delhi na achoba partnership ama lainai haidaduna makok thongba American admiral amana US lawmaker sing da haikre. Prithvi gi market na darkar oiba thaupi na basem sare Iran Russia amasung Ukraine gi lana maram oiduna energy supply da tangdu laita da bakaya lakhibaga iroinana prithvi gi market na darkar oiba thaupi na ba amasung mamal tangdu laita hanana bagidamag Iran na sem sari haina National Iranian Oil Company NIOC gi makok Mohsen Khozeste meher na phongdokre.